ꯊꯥꯖꯕ ꯍꯥꯏꯕꯁꯤ ꯁꯦꯝꯒꯠꯄꯒꯤ ꯄꯥꯡꯒꯜꯗꯨꯅꯤ ꯅꯈꯣꯏꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯍꯥꯏꯗꯣꯛꯄ ꯑꯃꯗꯤ ꯍꯥꯏꯕ ꯏꯟꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯅ ꯊꯋꯥꯏꯒꯤ ꯂꯝꯗ ꯊꯕꯛ ꯇꯧꯏ ꯊꯥꯖꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗ ꯄꯥꯡꯒꯜ ꯂꯩ ꯃꯈꯣꯏꯅ ꯊꯋꯥꯏꯒꯤ ꯂꯝꯗ ꯆꯠꯊꯣꯛꯈꯤꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯎꯠꯊꯣꯔꯛꯏ ꯑꯁꯨꯝꯅ ꯄꯣꯠꯁꯤꯡ ꯑꯣꯏꯕ ꯍꯧꯔꯛꯏ ꯑꯩꯅ ꯊꯥꯖꯕꯒꯤ ꯅꯤꯌꯝꯁꯤꯡ ꯑꯁꯤ ꯈꯪꯕ ꯍꯧꯔꯛꯄꯗꯗꯤ ꯃꯗꯨ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯏ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯗꯨꯅ ꯍꯥꯏꯗꯣꯛꯇꯨꯅ ꯇꯧꯗꯨꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯗꯨꯅ ꯍꯥꯏꯗꯣꯛꯇꯨꯅ ꯇꯧꯗꯨꯅ ꯅꯈꯣꯏꯅ ꯀꯥꯎꯗꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯅꯤꯡꯏ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯗꯨꯅ ꯍꯥꯏꯗꯣꯛꯇꯨꯅ ꯇꯧꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯂꯥꯎꯅ ꯍꯥꯏꯗꯣꯛꯄꯗ ꯄꯥꯡꯒꯜ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯍꯥꯏ ꯃꯁꯤꯗꯤ ꯑꯩꯅ ꯐꯠꯇꯕꯗꯨ ꯃꯇꯝ ꯆꯨꯞꯄꯗ ꯃꯗꯨ ꯍꯥꯏꯗꯨꯅ ꯂꯩꯕ ꯑꯗꯨ ꯅꯠꯇꯦ ꯍꯣꯏ ꯃꯗꯨꯒꯤꯁꯨ ꯃꯇꯥꯡ ꯂꯩ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏꯅ ꯐꯥꯎꯔꯤꯕꯗꯨ ꯀꯛꯊꯠꯂꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯃꯗꯨ ꯅꯪꯒꯤ ꯁꯃꯁ꯭ꯌꯥꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯟꯅ ꯍꯟꯅ ꯑꯗꯨꯝ ꯍꯥꯏꯗꯨꯅ ꯂꯩꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯑꯃꯗ ꯅꯪꯒꯤ ꯁꯃꯁ꯭ꯌꯥꯁꯤꯡꯒꯤ ꯃꯇꯥꯡꯗ ꯆꯍꯤ 10ꯗꯒꯤ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯇꯜꯂꯛꯀꯅꯤ ꯃꯈꯣꯏꯅ ꯍꯥꯏꯔꯛꯇ꯭ꯔꯕꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯨꯏꯅꯗꯒꯤ ꯃꯈꯣꯏ ꯇꯜꯂꯝꯂꯅꯤ ꯐꯔꯦ ꯃꯁꯤ ꯉꯥꯏꯍꯥꯛ ꯊꯝꯈꯤꯁꯤ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯂꯩꯔꯝꯃꯤ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯃꯁꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀꯧꯊꯣꯛꯈꯤꯕꯗꯣ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯤ ꯐꯥꯒꯤ ꯀꯌꯥꯝ ꯇꯥꯒꯦ ꯍꯥꯏꯕꯁꯤ ꯅꯣꯏ ꯈꯪꯂꯝꯂꯣꯏ ꯑꯩ ꯃꯁꯤꯒꯤꯗꯃꯛꯇ ꯇꯝꯂꯨꯕꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯄꯔꯁꯅꯦꯂꯤꯇꯤ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯑꯩꯁꯤ ꯅꯨꯄꯤꯅꯤ ꯃꯁꯤ ꯇꯧꯅꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯍꯥꯏ ꯏꯁ꯭ꯋꯔ ꯑꯩꯗꯤ ꯅꯨꯄꯤꯅꯤ ꯏꯁ꯭ꯋꯔꯅ ꯍꯥꯏ ꯑꯩ ꯈꯪꯏ ꯍꯧꯖꯤꯛꯇꯤ ꯍꯣꯡꯂꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯛꯆꯥꯡꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯂꯩꯔꯝꯃꯤ ꯃꯗꯨ ꯏꯁ꯭ꯋꯔꯅ ꯐꯍꯟꯕꯤꯔꯦ ꯑꯩ ꯀꯦꯟꯁꯔ ꯅꯥꯔꯝꯃꯤ ꯑꯗꯨꯕꯨ ꯐꯔꯦ ꯆꯍꯤ 10 ꯆꯨꯞꯅ ꯑꯩꯒꯤ ꯀꯣꯛꯁꯤ ꯀꯟꯅ ꯆꯤꯛꯂꯝꯃꯤ ꯃꯗꯨꯁꯨ ꯐꯈ꯭ꯔꯦ ꯑꯩꯅ ꯅꯥꯕ ꯐꯈꯤꯕꯁꯤ ꯃꯍꯧꯁꯥꯒꯨꯝ ꯅꯠꯇꯕ ꯑꯉꯛꯄ ꯑꯃ ꯐꯪꯈꯤꯕ ꯅꯠꯇꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯊꯕꯛ ꯇꯧꯕꯤꯈꯤ ꯃꯍꯥꯛꯅ ꯄꯥꯎꯈꯨꯝ ꯀꯌꯥ ꯐꯪꯍꯟꯕꯤꯈꯤ ꯑꯩꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯑꯉꯛꯄ ꯃꯤꯔꯦꯀꯜ ꯑꯗꯨꯝ ꯐꯪꯅꯤꯡꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯄꯣꯠ ꯀꯌꯥ ꯂꯧꯊꯣꯛꯄꯤꯈꯤ ꯑꯩꯅ ꯈꯟꯕꯗ ꯃꯌꯥꯝ ꯑꯁꯤ ꯑꯇꯣꯞꯄꯁꯤꯡꯗ ꯀꯔꯝꯅ ꯊꯦꯡꯅꯒꯗꯒꯦ ꯍꯥꯏꯕ ꯉꯝꯅꯅꯕ ꯊꯦꯡꯅꯍꯜꯂꯤꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯏꯁ꯭ꯋꯔ ꯑꯉꯛꯄ ꯇꯧꯏ ꯃꯍꯥꯛ ꯍꯤꯡꯂꯤ ꯑꯗꯨꯒ ꯑꯉꯛꯄ ꯃꯤꯔꯦꯀꯜ ꯑꯃꯒꯤꯗꯃꯛꯇ ꯏꯍꯥꯟ ꯍꯥꯟꯅ ꯇꯧꯒꯗꯕꯁꯤ ꯃꯍꯥꯛꯄꯨ ꯊꯥꯖꯕꯅꯤ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯕ꯭ꯔꯦꯁ ꯀꯦꯟꯁꯔ ꯅꯥꯔꯤꯉꯩꯗ ꯊꯣꯛꯈꯤꯕ ꯑꯉꯛꯄ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯩꯕ ꯇ꯭ꯌꯨꯃꯔ ꯑꯗꯨ ꯌꯥꯝꯅ ꯄꯤꯛꯅ ꯐꯪꯈꯤ ꯃꯈꯣꯏꯅ ꯍꯥꯏ ꯃꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯊꯤꯗꯨꯅ ꯄꯨꯊꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯄꯣꯠꯅꯤ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯤꯔꯝꯂꯗꯕꯅꯤ ꯏꯁ꯭ꯋꯔꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯄꯤꯛꯈ꯭ꯔꯕ ꯄꯣꯠ ꯑꯁꯤ ꯄꯨꯊꯣꯛꯄꯤꯈꯤ ꯃꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯊꯨꯅ ꯆꯥꯎꯈꯠꯄ ꯀꯦꯟꯁꯔꯒꯤ ꯇ꯭ꯌꯨꯃꯔ ꯑꯃꯅꯤ ꯃꯈꯣꯏꯅ ꯃꯁꯤ ꯊꯦꯡꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯄꯤꯛꯅ ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯔꯝꯃꯤ ꯑꯩꯒꯤ ꯂꯤꯝꯞ ꯒ꯭ꯂꯥꯟꯗꯨ ꯁꯣꯛꯂꯝꯗꯦ ꯑꯁꯨꯝꯅ ꯑꯩꯅ ꯀꯦꯃꯣ ꯅꯠꯇ꯭ꯔꯒ ꯔꯦꯗꯤꯌꯦꯁꯟꯒꯤ ꯂꯥꯌꯦꯡ ꯑꯃꯠꯇ ꯂꯧꯔꯝꯗꯦ ꯍꯞꯇꯥ 2ꯒꯤ ꯃꯇꯨꯡꯗ ꯍꯥꯟꯅꯒꯨꯝꯅ ꯃꯗꯨ ꯑꯣꯏꯈꯤ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤꯗꯃꯛꯇ ꯏꯁ꯭ꯋꯔꯗ ꯊꯥꯖꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯃꯗꯨ ꯃꯦꯜꯕꯣꯛꯁ ꯅꯠꯇ꯭ꯔꯒ ꯑꯇꯤꯌꯥꯗꯒꯤ ꯍꯦꯛꯇ ꯇꯥꯔꯛꯀꯗꯕ ꯅꯠꯇꯦ ꯏꯁ꯭ꯋꯔꯒ ꯆꯠꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯉꯥꯏꯒꯗꯕꯅꯤ ꯊꯥꯖꯕꯒꯤ ꯈꯣꯡꯐꯝ ꯑꯃ ꯊꯥꯡꯗꯨꯅ ꯅꯪꯅ ꯆꯨꯝꯃꯤ ꯈꯟꯕꯗꯨ ꯇꯧꯒꯗꯕꯅꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯏ ꯑꯩ ꯍꯛꯆꯥꯡ ꯐꯩ ꯗꯤꯁꯦꯝꯕꯔꯗ ꯑꯩꯅ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯆꯦꯛꯑꯞ ꯇꯧꯔꯨꯏ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏ ꯅꯪꯉꯣꯟꯗ ꯍꯥꯔꯠ ꯆꯦꯛ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯔꯣꯏ ꯅꯪꯒꯤ ꯍꯛꯆꯥꯡꯁꯤ ꯌꯥꯝꯅ ꯐꯔꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯍꯛꯆꯥꯡꯗ ꯍ꯭ꯌꯨꯃꯦꯟ ꯒ꯭ꯔꯣꯊ ꯍꯣꯔꯃꯣꯟ ꯀꯧꯕ ꯑꯃ ꯌꯥꯎꯏ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯍꯟ ꯑꯣꯏꯔꯤꯕ ꯃꯈꯩ ꯍꯟꯊꯔꯛꯀꯅꯤ ꯃꯍꯥꯛꯅ ꯍꯥꯏ ꯑꯩꯒꯨꯝꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯃꯠꯇ ꯍ꯭ꯌꯨꯃꯦꯟ ꯒ꯭ꯔꯣꯊ ꯍꯣꯔꯃꯣꯟ ꯋꯥꯡꯅ ꯂꯩꯕ ꯊꯦꯡꯅꯗ꯭ꯔꯤ ꯃꯔꯝ ꯑꯁꯤꯅ ꯅꯪ ꯑꯍꯟꯁꯨ ꯑꯣꯏꯔꯔꯣꯏ ꯑꯩꯅ ꯍꯥꯏ ꯑꯃꯒ ꯍꯥꯏꯒꯦ ꯑꯩꯒꯤ ꯍ꯭ꯌꯨꯃꯦꯟ ꯒ꯭ꯔꯣꯊ ꯍꯣꯔꯃꯣꯟ ꯑꯁꯤ
ꯗꯦꯞꯇꯒꯤ ꯑꯩꯅ ꯄꯣꯏꯟꯠ 100 ꯍꯦꯜꯂꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯊꯛꯂꯣꯝꯗꯒꯤ ꯄꯥꯡꯕꯤꯔꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯁꯨ ꯇꯧꯒꯗꯕꯅꯤ꯫ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ, ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯤꯡꯕ ꯇꯥꯔꯕꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯃꯊꯧ ꯇꯧꯕ ꯇꯥꯕꯅꯤ꯫ ꯑꯩ ꯇꯧꯗꯤ ꯇꯧꯅꯤꯡꯗꯦ ꯑꯗꯨꯕꯨ ꯑꯩ ꯊꯥꯗꯣꯛꯈꯤ꯫ ꯑꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯣꯀ꯭ꯂꯦꯠ ꯃꯌꯥꯝ ꯑꯃꯒ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯆꯥꯔꯝꯃꯤ꯫ ꯃꯗꯨ ꯇꯣꯛꯄ ꯇꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯤꯡꯂꯕꯗꯤ ꯅꯪꯅ ꯇꯧꯒꯗꯕ ꯁꯔꯨꯛ ꯈꯔ ꯂꯩ꯫ ꯍꯣꯏ, ꯄ꯭ꯔꯥꯊꯅꯥ ꯇꯧꯒꯗꯕꯅꯤ, ꯍꯥꯏꯗꯣꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯇꯧꯅꯕ ꯁꯤꯡꯕꯤꯔꯤꯕ ꯑꯗꯨ ꯅꯪꯅ ꯇꯧꯕ ꯇꯥꯏ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯈ꯭ꯋꯥꯡ ꯅꯥꯔꯝꯃꯤ꯫ ꯆꯍꯤ ꯀꯌꯥꯗꯒꯤ ꯑꯃꯨꯛ ꯅꯥꯏ ꯑꯃꯨꯛ ꯐꯩ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯆꯍꯤ ꯀꯌꯥꯗꯒꯤ ꯏꯄꯪ ꯄꯪꯅ ꯑꯩꯅ ꯋꯥꯡꯈ꯭ꯔꯕ ꯈꯣꯡꯎꯞꯁꯤꯡ ꯑꯁꯤ ꯇꯣꯡꯗꯨꯅ ꯃꯥꯏꯜ ꯂꯤꯁꯤꯡ ꯆꯠꯂꯤ꯫ ꯏꯟꯆꯤ 5 ꯋꯥꯡꯕ ꯈꯣꯡꯎꯞ ꯇꯣꯡꯕ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯅꯠꯇꯦ, ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯎꯞꯄ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪ ꯃꯤ ꯑꯌꯥꯝꯕꯅ ꯎꯞꯅꯔꯤꯕ ꯑꯁꯤꯗꯒꯤ ꯑꯩꯅ ꯎꯞꯄꯅ ꯍꯦꯜꯂꯝꯂꯒꯅꯤ ꯃꯔꯝꯗꯤ ꯑꯁꯤꯒꯨꯝꯕ ꯑꯩ ꯀꯌꯥꯔꯛ ꯊꯦꯡꯅꯈ꯭ꯔꯕꯅꯤ꯫ ꯑꯩꯒꯤꯁꯤ ꯆꯔꯆꯇ ꯅꯠꯇ꯭ꯔꯒ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯎꯞꯄꯒꯤ ꯋꯥ ꯅꯠꯇꯦ, ꯑꯗꯨꯝ ꯁꯦꯒꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯎꯞꯄꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯃꯥꯡꯒꯤ ꯊꯥꯗꯗꯤ ꯑꯩꯒꯤ ꯈ꯭ꯋꯥꯡꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯇꯧꯕꯁꯤ ꯑꯉꯛꯄ ꯑꯃꯒꯤ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ, ꯑꯗꯨꯕꯨ ꯃꯔꯛ ꯑꯁꯤꯗ ꯑꯩꯅ ꯏꯁ꯭ꯋꯔꯗꯒꯤꯁꯨ ꯇꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯁꯨ ꯇꯧꯏ꯫ ꯃꯁꯤꯗꯤ ꯑꯣꯀꯦ, ꯏꯁ꯭ꯋꯔ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯗꯣꯛꯇꯔꯁꯤꯡꯅ ꯅꯥꯕ ꯐꯅꯅꯕ ꯑꯦꯛꯁꯔꯁꯥꯏꯖ ꯈꯔ ꯌꯨꯝꯗ ꯇꯧ ꯍꯥꯏ ꯑꯗꯨꯕꯨ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯇꯧꯗꯦ꯫ ꯀꯔꯝ ꯀꯥꯟꯗ ꯇꯧꯔꯤꯕ? ꯅꯥꯔꯕ ꯃꯇꯝꯗꯗ ꯇꯧꯏ꯫ ꯃꯍꯥꯛꯅ ꯍꯥꯏꯕꯗꯤ ꯅꯥꯔꯀꯥꯟꯗ ꯇꯧ ꯍꯥꯏꯕ ꯅꯠꯇꯦ, ꯃꯍꯥꯛꯅ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯇꯧ ꯍꯥꯏꯕꯅꯤ꯫ ꯃꯈꯣꯏꯅ ꯇꯧ ꯍꯥꯏꯕꯗꯨ ꯃꯄꯨꯡ ꯐꯥꯅ ꯇꯧꯔꯝꯂꯕꯗꯤ ꯑꯩ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯏ꯫ ꯍꯞꯇꯥ 3ꯒꯤ ꯃꯃꯥꯡꯗ ꯑꯩ ꯂꯦꯞꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯈꯪꯉꯨꯗ꯭ꯔꯕꯅꯤ꯫ ꯑꯩꯅ ꯆꯔꯆ ꯑꯃꯗ ꯉꯥꯡꯅꯕ ꯍꯧꯔꯛꯄ ꯑꯗꯨ ꯆꯠꯈꯤꯗꯦ꯫ ꯆꯍꯤ 40 ꯏꯁ꯭ꯋꯔꯒꯤ ꯁꯦꯕꯥ ꯇꯧꯔꯛꯄꯗ ꯑꯩꯅ ꯆꯠꯈꯤꯗꯕꯁꯤ ꯃꯁꯤꯒ ꯊꯥꯔꯒ 2ꯔꯛ ꯁꯨꯔꯦ꯫ ꯀꯛꯊꯠꯄꯗꯤ ꯄꯥꯝꯈꯤꯗꯦ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯂꯦꯞꯂꯝꯃꯤ꯫ ꯑꯩ ꯄ꯭ꯔꯥꯊꯅꯥ ꯇꯧꯔꯝꯃꯤ, ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯏꯁ꯭ꯋꯔꯅ ꯇꯧ ꯍꯥꯏꯕ ꯄꯣꯠ ꯃꯆꯥ ꯃꯁꯨ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯇꯧꯔꯝꯃꯤ꯫ ꯄ꯭ꯔꯥꯊꯅꯥ ꯇꯧꯗꯨꯅ ꯋꯥꯍꯩ ꯍꯥꯏꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯗꯦꯕꯁꯨ ꯈꯪꯕꯅꯤ꯫ ꯅꯪꯒꯤ ꯈ꯭ꯋꯥꯡꯗꯨ ꯀꯔꯝ ꯍꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯅꯥꯗꯤ ꯅꯥꯔꯤ ꯑꯗꯨꯕꯨ ꯑꯩ ꯏꯁ꯭ꯋꯔꯗ ꯊꯥꯖꯩ ꯐꯔꯅꯤ꯫ ꯍꯤꯗꯥꯛ ꯈꯔꯗꯤ ꯀꯥꯞꯂꯤ꯫ ꯍꯞꯇꯥ ꯑꯁꯤꯗꯤ ꯉꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯑꯩꯅ ꯃꯁꯤ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯦꯡꯅꯗꯨꯅ ꯆꯠꯀꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯄꯪꯂꯩꯗ ꯂꯩꯊꯣꯛꯀꯗꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯔꯛꯂꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯔꯛꯇ ꯄ꯭ꯔꯥꯊꯅꯥ ꯇꯧꯗꯨꯅ ꯍꯥꯏꯗꯣꯛꯇꯨꯅ ꯂꯦꯡꯗꯅ ꯂꯩꯒꯗꯕꯅꯤ꯫ ꯊꯥꯖꯕ ꯂꯦꯞꯀꯅꯨ꯫ ꯊꯥꯖꯕ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯂꯩꯌꯨ꯫ ꯅꯪꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯅꯪ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯑꯩꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗꯒꯤꯅ ꯆꯍꯤ 10 ꯁꯥꯊꯤꯅ ꯀꯣꯛ ꯆꯤꯛꯇꯨꯅ ꯅꯥꯔꯝꯃꯤ꯫ ꯃꯗꯨ ꯑꯃꯨꯛ ꯍꯟꯅ ꯅꯥꯈꯤꯗ꯭ꯔꯦ꯫ ꯆꯍꯤ 10 ꯑꯁꯤ ꯑꯃꯨꯛꯇ ꯅꯥꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯏꯁ꯭ꯋꯔꯗ ꯊꯥꯖꯕ ꯂꯦꯞꯇꯅ ꯂꯩꯕꯅ ꯂꯦꯡꯕ ꯂꯩꯇꯅ ꯑꯐꯕ ꯀꯌా ꯍꯥꯏꯗꯣꯛꯇꯨꯅ ꯂꯩꯔꯛꯂꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯃꯇꯝ ꯆꯨꯞꯄ ꯆꯨꯝꯅ ꯇꯧꯏ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ, ꯋꯥꯀꯠꯄ, ꯆꯃꯝꯅꯕ, ꯆꯔꯥꯡꯅꯕ, ꯊꯥꯖꯕ ꯂꯩꯇꯕ, ꯂꯥꯎ ꯈꯣꯡꯕ, ꯀꯟꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤ ꯇꯣꯛꯂꯒꯦ ꯍꯥꯏꯅ ꯈꯟꯕ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯁ꯭ꯋꯔꯗ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯖꯕꯅꯤ꯫ ꯃꯁꯤꯅ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯀꯗꯕꯁꯤ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯑꯗꯨꯒꯤ ꯅꯪꯉꯣꯟꯗ ꯂꯩꯔꯤꯕ ꯊꯥꯖꯕ ꯑꯗꯨ ꯁꯤꯖꯤꯟꯅꯧ꯫ ꯑꯃꯦꯟ꯫ ꯏꯁ꯭ꯋꯔꯗ ꯆꯪꯖꯗꯨꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕꯗꯨ ꯍꯥꯏꯖꯕꯒꯤ ꯃꯇꯝ ꯂꯩ꯫ ꯃꯗꯨ ꯌꯥꯝꯂꯕꯗ ꯃꯤꯅꯤꯠ 2-3ꯗꯒꯤ ꯍꯦꯜꯂꯣꯏꯗꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗ ꯂꯩꯕ ꯗꯔꯀꯥꯔ ꯂꯩ꯫ ꯕꯥꯏꯕꯜꯗ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯑꯉꯛꯄ ꯊꯕꯛ ꯇꯧꯈꯤꯕ ꯃꯤ ꯀꯌꯥꯒꯤ ꯋꯥꯔꯤ ꯌꯥꯎꯔꯤ꯫ ꯈꯔ ꯑꯃꯗꯤ ꯌꯥꯝꯅ ꯐꯖꯩ꯫ ꯑꯦꯕꯦꯜꯅ ꯃꯍꯥꯛꯀꯤ ꯑꯊꯦꯟꯄꯣꯠꯇꯨ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯄꯣꯔꯛꯈꯤ꯫ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ
ꯅꯣꯑꯥꯅ ꯑꯥꯔꯛ ꯑꯗꯨ ꯁꯥꯈꯤ, ꯅꯣꯡ ꯃꯁꯛ ꯈꯪꯗꯅ ꯃꯈꯣꯏꯗ ꯖꯍꯥꯖ ꯑꯃꯒꯤ ꯀꯔꯤ ꯗꯔꯀꯥꯔ ꯂꯩꯕꯒꯦ? ꯑꯕ꯭ꯔꯥꯍꯝꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯏꯁ꯭ꯋꯔꯒꯤ ꯃꯇꯨꯡ ꯏꯟꯈꯤ ꯑꯗꯨꯒ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯕꯤꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒ ꯅꯪ ꯆꯠꯄ ꯍꯧꯔꯣ, ꯅꯪꯅ ꯆꯠꯄ ꯍꯧꯕꯒ ꯂꯣꯏꯅꯅ ꯅꯪ ꯀꯗꯥꯏꯗ ꯆꯠꯀꯗꯕꯅꯣ ꯍꯥꯏꯕ ꯎꯠꯄꯤꯒꯅꯤ꯫ ꯍꯤꯕ꯭ꯔꯨ 13ꯗ ꯕꯥꯏꯕꯜꯅ ꯍꯥꯏ ꯀꯗꯥꯏꯋꯥꯏꯗ ꯆꯠꯀꯗꯕꯅꯣ ꯈꯪꯗꯅ ꯃꯍꯥꯛꯅ ꯆꯠꯈꯤ ꯑꯗꯨꯒ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯈꯜ ꯋꯥꯕ ꯇꯧꯈꯤꯗꯦ꯫ ꯐꯔꯦ ꯏꯁ꯭ꯋꯔ, ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯦ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯗꯝꯕꯨꯔ ꯈꯟꯗꯨꯅ ꯑꯍꯤꯡ ꯂꯦꯟꯅꯅꯕ ꯁꯦꯝ ꯁꯥꯔꯒꯦ, ꯑꯌꯨꯛ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯖꯣꯁꯦꯐꯅ ꯃꯍꯥꯛꯀꯤ ꯁꯔꯨꯁꯤꯡ ꯑꯗꯨ ꯋꯥꯁꯛ ꯄꯤꯕ ꯂꯝ ꯑꯗꯨꯗ ꯄꯨꯅꯅꯕ ꯍꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯏꯖ꯭ꯔꯦꯜꯒꯤ ꯃꯤꯁꯤꯡꯅ ꯆꯍꯤ 100 ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯁꯦꯐꯅ ꯃꯈꯣꯏꯕꯨ ꯏꯁ꯭ꯋꯔꯅ ꯁꯣꯏꯗꯅ ꯊꯥꯗꯣꯛꯄꯤꯒꯅꯤ ꯍꯥꯏꯕꯁꯤ ꯐꯥꯎꯈꯤ ꯑꯃꯗꯤ ꯃꯈꯣꯏ ꯋꯥꯁꯛ ꯄꯤꯕ ꯂꯝ ꯑꯗꯨꯗ ꯂꯩꯒꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯦꯠꯅ ꯊꯥꯖꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯔꯝꯗꯥꯏꯗ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯤ, ꯃꯗꯨ ꯑꯣꯏꯔꯛꯀꯅꯤ, ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯩꯒꯤ ꯁꯔꯨ ꯑꯁꯤ ꯆꯥꯔꯣꯟ ꯆꯥꯔꯣꯟ ꯇꯨꯡꯗꯨꯅ ꯊꯝꯃꯨ ꯑꯗꯨꯒ ꯅꯈꯣꯏꯅ ꯏꯖꯤꯞ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯑꯩꯕꯨꯁꯨ ꯄꯨꯕꯤꯌꯨ꯫ ꯆꯍꯤ 100ꯒꯤ ꯃꯇꯨꯡꯗ ꯏꯖꯤꯞꯇꯒꯤ ꯃꯣꯖꯦꯁ ꯑꯃꯗꯤ ꯏꯖ꯭ꯔꯦꯜꯒꯤ ꯃꯤꯁꯤꯡꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯖꯣꯁꯦꯐꯀꯤ ꯁꯔꯨꯁꯤꯡ ꯑꯗꯨ ꯄꯣꯔꯛꯈꯤ꯫ ꯃꯁꯤ ꯇꯣꯛꯊꯣꯛꯄꯗꯨ ꯅꯠꯇꯦ, ꯑꯃꯦꯟ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯎꯈ꯭ꯔꯤꯕꯗꯨꯁꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯊꯥꯖꯕ ꯑꯗꯨꯝ ꯂꯩꯈꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝ ꯊꯥꯖꯈꯤ꯫ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯒꯦ, ꯅꯪꯅ ꯄꯥꯝꯂꯤꯕ ꯄꯣꯠ ꯑꯗꯨ ꯐꯪꯗꯕ ꯇꯥꯔꯕꯁꯨ ꯏꯁ꯭ꯋꯔ ꯊꯥꯖꯕ ꯂꯦꯞꯀꯅꯨ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯆꯤꯡꯅꯅ ꯊꯥꯖꯗꯅ, ꯑꯣꯏꯗꯕ ꯈꯟꯗꯨꯅ, ꯁꯥꯎꯅꯤꯡꯅ, ꯋꯥꯈꯜ ꯋꯥꯗꯨꯅ ꯂꯩꯒꯅꯨ, ꯃꯔꯝꯗꯤ ꯊꯥꯖꯕꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯍꯥꯛꯇꯨ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯃꯤ꯫ ꯋꯥꯔꯕ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯊꯥꯖꯕꯅ ꯄꯣꯊꯥꯍꯟꯕꯤ꯫ ꯑꯕ꯭ꯔꯥꯍꯝ ꯑꯃꯗꯤ ꯁꯥꯔꯥꯗ ꯏꯁ꯭ꯋꯔꯅ ꯑꯉꯥꯡ ꯑꯃ ꯄꯤꯅꯕꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯥꯔꯥꯒꯤ ꯑꯉꯥꯡ ꯎꯅꯕ ꯉꯝꯕꯒꯤ ꯆꯍꯤ ꯀꯌꯥ ꯍꯦꯜꯂꯕ ꯃꯇꯨꯡꯗꯅꯤ꯫ ꯕꯥꯏꯕꯜꯅ ꯍꯥꯏ ꯑꯕ꯭ꯔꯥꯍꯝꯁꯨ ꯁꯤꯕ ꯌꯥꯕ ꯆꯍꯤ ꯌꯧꯔꯕꯅꯤ꯫ ꯃꯁꯤꯃꯛꯅꯤ ꯍꯥꯏꯔꯤꯕꯁꯦ꯫ ꯃꯁꯤꯗ ꯍꯥꯏ ꯃꯍꯥꯛ ꯑꯁꯤ ꯁꯤꯕ ꯌꯥꯕ ꯆꯍꯤ ꯌꯧꯔꯝꯃꯤ꯫ ꯅꯪꯅ ꯎꯕ ꯐꯪꯕꯁꯤ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯤꯄꯥ ꯑꯃꯒ ꯄꯨꯟꯁꯤ ꯍꯤꯡꯕ ꯂꯣꯏꯁꯤꯜꯂꯛꯂꯕ ꯑꯍꯜ ꯅꯨꯄꯤ ꯑꯃꯒ ꯁꯤꯗ ꯑꯃꯨꯛꯇ ꯈꯟꯁꯤꯅꯦ꯫ ꯋꯥꯁꯛꯈꯤꯕ ꯑꯉꯥꯡ ꯑꯃ ꯃꯈꯣꯏꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯄꯣꯛꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯂꯦꯞꯄ ꯂꯩꯇ꯭ꯔꯕꯗꯤ ꯅꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯊꯣꯔꯛꯀꯅꯤ꯫ ꯅꯈꯣꯏ ꯇꯥꯔꯤꯕ꯭ꯔꯥ? ꯅꯈꯣꯏ ꯈꯔ ꯑꯃꯗꯤ ꯏꯁ꯭ꯋꯔꯗꯒꯤ ꯃꯪꯂꯥꯟ ꯑꯃꯗꯤ ꯎꯖꯅꯤꯡꯕ ꯂꯩꯔꯤꯕꯅꯤ꯫ ꯅꯈꯣꯏ ꯑꯁꯤ ꯑꯁꯥꯒꯤ ꯃꯄꯥꯟꯅ ꯃꯤꯔꯣꯜꯂꯕꯅꯤ꯫ ꯅꯪꯒꯤ ꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕꯅꯤ꯫ ꯅꯪ ꯏꯁ꯭ꯋꯔꯅ ꯁꯤꯖꯤꯟꯅꯕ ꯄꯥꯝꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯦꯡꯗꯕꯗꯧꯅ ꯀꯔꯤꯅꯣ ꯑꯃ ꯑꯣꯏꯗꯕꯒꯨꯝ ꯎꯏ꯫ ꯅꯪꯒꯤ ꯃꯔꯨꯞ ꯈꯨꯗꯤꯡꯃꯛ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯖꯔꯤꯕꯁꯤꯅꯤ, ꯏꯁ꯭ꯋꯔꯅ ꯅꯪꯒꯤꯗꯃꯛ ꯂꯩꯔꯤ꯫ ꯏꯁ꯭ꯋꯔꯅ ꯊꯤꯔꯤꯕꯁꯤ ꯊꯥꯗꯣꯛꯂꯣꯏꯗꯕ ꯃꯤꯗꯨꯅꯤ, ꯃꯍꯥꯛꯄꯨ ꯑꯗꯨꯝ ꯊꯥꯖꯗꯨꯅ ꯂꯩꯒꯗꯕ ꯃꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯤꯁꯤꯡꯅ ꯍꯧꯖꯤꯛ ꯍꯥꯟꯅꯒ ꯈꯦꯠꯅꯅ ꯑꯗꯨꯝ ꯍꯪꯉꯤ, ꯗꯦꯕ ꯑꯃꯁꯨꯡ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯐꯝꯊꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯍꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯩ꯫ ꯃꯤꯁꯤꯡꯅ ꯅꯪꯒꯤ ꯂꯩꯕꯗꯨꯗꯤ ꯄꯥꯝꯒꯅꯤ ꯑꯗꯨꯒ ꯅꯪꯅ ꯇꯧꯈꯤꯕꯗꯨꯗꯤ ꯇꯧꯅꯤꯡꯂꯣꯏ꯫ ꯏꯖ꯭ꯔꯦꯜꯒꯤ ꯃꯤꯁꯤꯡꯅ ꯔꯦꯗ ꯁꯤ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯂꯥꯟꯈꯤ꯫ ꯃꯣꯖꯦꯁꯅ ꯐꯥꯔꯥꯎꯒꯤ ꯌꯨꯝꯗꯨ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯊꯥꯗꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯗꯨ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯔꯕ ꯃꯐꯝꯗꯨ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯊꯥꯗꯣꯛꯈꯤ꯫ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕꯕꯨꯗꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯝꯖꯈꯤ꯫ ꯑꯃꯦꯔꯤꯀꯥ ꯊꯥꯗꯣꯛꯇꯨꯅ ꯆꯍꯤ 25-30 ꯍꯥꯏꯐꯝ
ꯈꯪꯗꯅ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯃꯤꯁꯟ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡꯗꯣ ꯑꯇꯥꯡꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯇꯦꯡꯕꯥꯡꯕꯤꯔꯤꯕ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯅꯠꯇ꯭ꯔꯒ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤꯕ ꯃꯈꯣꯏꯁꯨ ꯑꯇꯥꯡꯕꯅꯤ꯫ ꯏꯁ꯭ꯋꯔꯗꯤ ꯈꯨꯗꯤꯡꯃꯛ ꯈꯪꯏ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯁꯤꯡꯅ ꯌꯥꯕꯤꯗ꯭ꯔꯕꯁꯨ ꯃꯍꯥꯛ ꯑꯗꯨ ꯊꯥꯖꯅ ꯏꯁ꯭ꯋꯔꯅ ꯂꯩꯌꯨ ꯍꯥꯏꯕꯒꯤ ꯂꯩ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯈꯪꯂꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯗꯤ ꯈꯪꯏ꯫ ꯏꯁ꯭ꯋꯔꯅ ꯈꯨꯗꯤꯡꯃꯛ ꯈꯪꯏ꯫ ꯅꯍꯥꯛꯀꯤ ꯊꯥꯖꯕ ꯃꯍꯥꯛꯅ ꯎꯏ, ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯃꯍꯥꯛꯅ ꯇꯥꯏ, ꯍꯥꯏꯕ ꯏꯟꯕꯒꯤ ꯊꯧꯑꯣꯡ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯎꯏ꯫ ꯑꯩꯈꯣꯏꯁꯤ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯀꯟꯕꯅꯤ ꯍꯥꯏꯕꯁꯤꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯍꯤꯕ꯭ꯔꯨ 11:3 ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯀꯔꯝꯅ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯈꯤ ꯍꯥꯏꯕꯁꯤ ꯈꯪꯏ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗꯕ ꯈꯨꯗꯤꯡꯃꯛ ꯈꯪꯕ ꯉꯝꯒꯅꯤ꯫ ꯆꯃꯝꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯩꯈꯣꯏ ꯆꯔꯥꯡꯅꯔꯣꯏꯗꯕꯅꯤ, ꯃꯇꯝ ꯆꯨꯞꯄꯗ ꯄꯨꯛꯅꯤꯡ ꯋꯥꯔꯣꯏꯗꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯂꯩ꯫ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯊꯕꯛꯇꯤ ꯇꯧꯔꯤ꯫ ꯎꯔꯤꯕꯗꯨꯒ ꯂꯣꯏꯕꯒ ꯃꯥꯟꯅꯔꯣꯏ꯫ ꯔꯣꯃꯥꯟꯁꯇ ꯕꯥꯏꯕꯜꯅ ꯑꯁꯨꯝꯅ ꯍꯥꯏ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯃꯥꯂꯤꯒꯤ ꯌꯥꯎꯒꯨꯝꯅ ꯆꯤꯡꯏ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯔꯛꯇ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯄꯥꯟꯅ ꯅꯪ ꯂꯥꯟꯉꯝꯕꯗꯒꯤ ꯂꯥꯟꯉꯝꯕꯅꯤ꯫ ꯏꯁ꯭ꯋꯔꯗꯤ ꯊꯥꯖꯕꯒ ꯀꯔꯤꯒꯤ ꯑꯣꯏꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯑꯩꯅ ꯑꯇꯣꯞꯄꯁꯤꯡꯗ ꯁꯟꯗꯣꯛꯅ ꯍꯥꯏꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯏꯁ꯭ꯋꯔꯗꯤ ꯃꯍꯥꯛꯀꯤ ꯃꯇꯝ ꯂꯩ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯩꯉꯣꯟꯗ ꯇꯥꯛꯇꯦ꯫ ꯑꯩꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯃꯉꯣꯟꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯏ, ꯍꯥꯏꯗꯣꯛꯂꯤ, ꯇꯧꯔꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯇꯧ ꯍꯥꯏꯅ ꯍꯥꯏꯕꯗꯨ ꯑꯩꯒꯤ ꯂꯩꯖꯕꯤ ꯊꯥꯗꯅ ꯇꯧꯒꯅꯤ꯫ ꯃꯗꯨꯒꯤ ꯐꯜꯗꯤ ꯃꯉꯣꯟꯗꯅꯤ꯫ ꯁꯤꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛ ꯊꯥꯖꯅ ꯑꯗꯨꯝ ꯁꯤꯒꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯁꯤ ꯈꯪꯒꯅꯤ ꯍꯥꯏꯅ ꯑꯥꯁꯥ ꯇꯧꯏ꯫ ꯏꯁ꯭ꯋꯔ, ꯑꯩ ꯍꯞꯇꯥꯁꯤꯃꯒ ꯉꯥꯏꯒꯦ꯫ ꯅꯠꯇꯦ, ꯅꯈꯣꯏ ꯑꯔꯦꯞꯄ ꯑꯃ ꯂꯧꯒꯗꯕꯅꯤ꯫ ꯆꯪꯅꯤꯡꯕ ꯃꯇꯝ ꯆꯪꯖꯁꯅꯨ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯗ꯭ꯔꯕꯁꯨ ꯑꯗꯨꯃꯛ ꯉꯥꯏꯒꯅꯤ꯫ ꯊꯥꯖꯕꯁꯤ ꯑꯉꯛꯄꯅꯤ꯫ ꯄꯥꯈꯣꯟ ꯆꯠꯄꯁꯤꯡꯒꯤ 3:9 ꯑꯃ, ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯅꯥꯕ ꯐꯩ꯫ ꯔꯣꯃꯥꯟꯁ 1:, ꯑꯩꯈꯣꯏ ꯊꯥꯖꯕꯗ ꯍꯤꯡꯉꯤ꯫ ꯔꯣꯃꯥꯟꯁ 3:, ꯊꯥꯖꯕꯅ ꯆꯨꯝꯍꯟꯕꯤ꯫ ꯆꯨꯝꯍꯟꯕꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕꯗꯤ ꯄꯥꯞ ꯑꯃꯠꯇ ꯂꯩꯇꯕꯒꯨꯝꯅ ꯆꯨꯝꯍꯟꯕꯤꯕ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯗ ꯆꯨꯝꯍꯟꯕꯤꯔꯦ, ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯣꯟ ꯈꯨꯗꯤꯡꯃꯛ ꯀꯣꯛꯄꯤꯔꯦ, ꯑꯩꯈꯣꯏ ꯏꯁ꯭ꯋꯔꯒ ꯆꯨꯝꯅ ꯂꯩꯔꯦ꯫ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏ ꯏꯁ꯭ꯋꯔꯗ ꯑꯃꯨꯛ ꯇꯣꯉꯥꯟꯗ꯭ꯔꯦ꯫ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯄꯥꯟꯅ ꯑꯐꯕ ꯄꯣꯠ ꯀꯌꯥ ꯐꯪꯖꯔꯦ꯫ ꯅꯍꯥꯛꯅ ꯂꯩꯇꯕ ꯃꯇꯝꯗ ꯃꯔꯥꯡ ꯀꯥꯏꯕ ꯑꯗꯨꯗ ꯌꯦꯡꯒꯗꯕꯅꯤ꯫ ꯅꯥꯕ ꯃꯇꯝꯗ ꯍꯛꯆꯥꯡ ꯐꯕ ꯑꯗꯨꯗ ꯌꯦꯡꯒꯗꯕꯅꯤ꯫ ꯅꯥꯏꯇꯣꯝ ꯇꯥꯕ ꯃꯇꯝꯗ ꯃꯔꯤ ꯑꯗꯨꯗ ꯌꯦꯡꯒꯗꯕꯅꯤ꯫ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯑꯐꯕ ꯄꯣꯠꯁꯤꯡ ꯑꯗꯨꯗ ꯌꯦꯡꯒꯗꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯐꯕ ꯈꯔ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯑꯥꯁꯥ ꯇꯧꯒꯗꯕꯅꯤ꯫ ꯉꯁꯤ ꯑꯐꯕ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯑꯥꯁꯥ ꯇꯧꯒꯗꯕꯅꯤ꯫ ꯅꯪꯅ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯁꯤꯗ ꯅꯣꯔꯣꯛꯅ ꯁꯥꯎꯅꯤꯡꯏ꯫ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯃꯤꯁꯤꯡꯅ ꯑꯆꯧꯕ, ꯇꯧ ꯉꯝꯗꯕ ꯊꯕꯛ ꯀꯌꯥ ꯇꯧꯕ ꯉꯝꯃꯤ꯫ ꯊꯥꯖꯕꯅ ꯂꯥꯡꯇꯛꯅꯕꯗꯒꯤ ꯊꯥꯗꯣꯛꯄꯤ꯫ ꯐꯤꯂꯤꯞꯄꯤꯌꯥꯒꯤ 4:6-8, ꯀꯔꯤ ꯑꯃꯠꯇ ꯂꯥꯡꯇꯛꯅꯒꯅꯨ, ꯑꯗꯨꯕꯨ ꯃꯔꯝ ꯈꯨꯗꯤꯡꯗ ꯍꯥꯏꯖꯕ, ꯅꯣꯟꯖꯕ ꯑꯃꯁꯨꯡ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯅꯈꯣꯏꯒꯤ ꯅꯤꯖꯕ ꯑꯗꯨ ꯏꯁ꯭ꯋꯔꯗ ꯈꯪꯍꯜꯂꯨ꯫ ꯒ꯭ꯌꯥꯟꯗꯒꯤ ꯍꯦꯟꯕ ꯏꯪꯊꯕ꯫ ꯍꯤꯕ꯭ꯔꯨ 4, ꯏꯁ꯭ꯋꯔ ꯊꯥꯖꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯩꯖꯒꯅꯤ꯫ ꯀꯣꯂꯣꯁꯤꯌꯥꯒꯤ 1:3ꯗ ꯕꯥꯏꯕꯜꯅ ꯊꯥꯖꯕꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯕꯒꯦ? ꯊꯥꯖꯕꯁꯤ ꯉꯥꯖꯕꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯄꯥꯡꯒꯜ, ꯂꯧꯁꯤꯡ ꯑꯃꯗꯤ ꯑꯐꯕ ꯑꯗꯨꯗ ꯊꯥꯖꯕ꯫ ꯅꯪꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯏꯁ꯭ꯋꯔꯗ ꯄꯥꯡꯒꯜ ꯂꯩ꯫ ꯀꯔꯤ ꯇꯧꯒꯗꯕꯒꯦ ꯍꯥꯏꯕꯒꯤ ꯂꯧꯁꯤꯡꯗꯨ ꯂꯩ꯫ ꯅꯍꯥꯛ ꯃꯇꯤꯛ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯔꯥ, ꯃꯍꯥꯛꯅ ꯑꯐꯕ ꯇꯧꯕꯤꯒꯅꯤ꯫ ꯅꯪꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯃꯉꯣꯟꯗ ꯊꯥꯖꯕ ꯑꯁꯤꯅꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯋꯥꯕ
ꯄꯦꯟꯗꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯉꯁꯤꯒꯤ ꯍꯣꯡꯕ ꯌꯥꯒꯅꯤ ꯅꯪꯅ ꯍꯥꯏꯌꯨ ꯃꯁꯤ ꯑꯁꯨꯝꯅ ꯊꯣꯛꯂꯣꯏ ꯑꯦꯟꯗ꯭ꯔꯨ ꯃꯔꯦꯒꯤ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯄꯥꯔꯦ ꯃꯍꯥꯛꯁꯤ ꯂꯥꯏꯔꯤꯛ ꯀꯌꯥ ꯏꯕ ꯃꯤꯅꯤ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯄꯥꯕꯗ ꯂꯥꯏ ꯊꯤꯑꯣꯂꯣꯖꯤꯀꯦꯜ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃ ꯄꯥꯔꯦ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯅ ꯍꯥꯏꯗꯤ ꯃꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯌꯥꯝꯅ ꯂꯥꯏ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯑꯃ ꯑꯅꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤ ꯑꯃꯗꯤ ꯍꯌꯦꯡ ꯍꯥꯏꯒꯦ ꯀꯦꯅꯟ ꯕꯦꯇꯔꯁꯕꯤ ꯀꯧꯕ ꯅꯤꯄꯥ ꯑꯃ 1873ꯗ ꯍꯤꯡꯂꯝꯃꯤ ꯃꯍꯥꯛꯁꯤ ꯑꯣꯛꯁꯐꯣꯔꯗ ꯀꯟꯚꯦꯟꯁꯟꯒ 1873ꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯍꯥꯟꯅ ꯃꯤꯇꯣꯞ ꯑꯣꯏꯔꯨꯕ ꯑꯗꯨ ꯅꯧꯅ ꯁꯛꯈꯪꯕꯤꯕꯒꯤ ꯁꯥꯈꯤ ꯄꯤꯔꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏ ꯃꯃꯥꯡꯒꯤ ꯆꯍꯤ 15 ꯑꯁꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯏꯁ꯭ꯋꯔꯒꯤ ꯁꯦꯕꯥ ꯇꯧꯔꯛꯂꯤ ꯃꯍꯥꯛꯅ ꯏꯕꯁꯤꯡ ꯑꯗꯨꯗꯒꯤ ꯏꯁ꯭ꯋꯔꯒ ꯌꯥꯝꯅ ꯅꯛꯅꯕ ꯆꯠꯃꯤꯟꯅꯕ ꯊꯦꯡꯅꯩ ꯃꯗꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯄꯥꯞꯀꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅ ꯑꯌꯦꯠꯄ ꯄꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯇꯝ ꯆꯨꯞꯄꯗ ꯑꯆꯦꯠꯄ ꯄꯤꯕꯁꯤ ꯏꯁ꯭ꯋꯔꯒꯤ ꯑꯄꯥꯝꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯅꯪ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯏꯪꯊꯕ ꯂꯩꯇꯕ ꯍꯔꯥꯎꯕ ꯂꯩꯇꯕ ꯍꯥꯏꯔꯕꯗꯤ ꯑꯣꯏꯐꯝ ꯊꯣꯛꯄꯗꯨ ꯑꯣꯏꯔꯛꯇꯕ ꯌꯥꯏ ꯃꯗꯨꯗꯒꯤ ꯏꯁ꯭ꯋꯔꯒ ꯆꯨꯝꯅ ꯂꯩꯕꯗꯒꯤ ꯏꯁꯥ ꯏꯊꯟꯇ ꯅꯔꯥꯟ ꯐꯥꯎꯖꯕꯅ ꯍꯦꯜꯂꯛꯀꯅꯤ ꯅꯠꯇ꯭ꯔꯅꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯆꯨꯞꯄ ꯃꯗꯨ ꯍꯥꯏꯗꯨꯅ ꯐꯥꯎꯗꯨꯅ ꯂꯩꯔꯕꯗꯤ ꯑꯔꯥꯟꯕ ꯈꯔ ꯂꯩꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯒꯤ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯗ ꯊꯥꯖꯕ ꯊꯝꯅꯤꯡꯗꯕꯅꯤ ꯑꯩ ꯅꯤꯡꯁꯤꯡꯂꯤ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯥꯖꯕꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯄꯥꯝꯂꯕꯗꯤ ꯏꯔꯥꯟ ꯐꯥꯎꯖꯕ ꯇꯣꯛꯀꯗꯕꯅꯤ ꯃꯔꯝꯗꯤ ꯅꯪꯅ ꯁꯣꯏꯗꯕ ꯉꯝꯗ꯭ꯔꯕꯁꯨ ꯊꯥꯖꯅ ꯂꯩꯕ ꯉꯝꯅꯅꯕ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯊꯃꯣꯏꯗꯨ ꯆꯨꯝꯅ ꯂꯩꯔꯕꯗꯤ ꯅꯪꯅ ꯁꯣꯏꯔꯨꯕꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯒꯅꯤ ꯏꯁ꯭ꯋꯔꯅ ꯅꯍꯥꯛꯄꯨ ꯉꯥꯛꯄꯤꯕꯇ ꯅꯠꯇꯅ ꯅꯪꯅ ꯍꯣꯡꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯑꯗꯨꯝ ꯍꯥꯏꯅ ꯁꯨꯝ ꯇꯧꯗꯅ ꯂꯩꯒꯅꯨ ꯃꯁꯤꯗ ꯊꯥꯖꯕ ꯆꯪꯏ ꯅꯪꯅ ꯍꯔꯥꯎꯗꯨꯅ ꯅꯣꯛꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯕ ꯃꯇꯝꯗ ꯆꯦꯠꯅ ꯊꯥꯖꯕꯁꯤ ꯗꯔꯀꯥꯔ ꯂꯩ ꯄꯣꯠ ꯑꯅꯧꯕ ꯑꯃ ꯄꯥꯝꯕꯒꯤ ꯑꯁꯤ ꯇꯝꯕꯒꯤ ꯃꯗꯨ ꯄꯥꯝꯃꯤ ꯊꯥꯡꯒꯠꯄꯤꯅꯕꯒꯤ ꯅꯪꯒꯤ ꯊꯥꯖꯕꯗꯣ ꯍꯦꯛꯇ ꯁꯤꯖꯤꯟꯅꯒꯅꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯤ ꯊꯥꯖꯕ ꯁꯤꯖꯤꯟꯅꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯅꯍꯥꯛꯀꯤ ꯊꯥꯖꯕ ꯑꯗꯨꯗꯤ ꯍꯧꯒꯠꯇꯨꯅ ꯏꯁ꯭ꯋꯔꯅ ꯑꯣꯏꯍꯟꯅꯤꯡꯕ ꯃꯤ ꯑꯗꯨ ꯑꯣꯏꯕꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯃꯉꯣꯟꯗ ꯃꯇꯝ ꯆꯨꯞꯄꯗ ꯌꯦꯠꯄꯤꯈꯤ ꯋꯥꯔꯤꯁꯤ ꯇꯦꯟꯁꯤꯜꯂꯒ ꯍꯧꯖꯤꯛ ꯑꯩꯅ ꯉꯥꯡꯂꯤꯕ ꯑꯁꯤꯒꯨꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯉꯣꯟꯗ ꯍꯥꯏꯕꯤꯈꯤ ꯃꯤ ꯑꯗꯨꯅ ꯊꯥꯖꯕꯗ ꯄꯣꯊꯥꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯈꯤ ꯅꯤꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯃꯨꯛꯅꯗꯅ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯍꯥꯡꯗꯣꯛꯄꯤꯈꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯨ ꯃꯁꯤ ꯐꯪꯕ ꯑꯣꯏꯁꯅꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯗꯨ ꯍꯧꯖꯤꯛ ꯇꯧꯕ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯍꯥꯏꯔꯒꯅ ꯀꯣꯏꯆꯠ ꯆꯠꯂꯨꯔꯣ ꯑꯗꯨꯒ ꯃꯊꯪ ꯆꯍꯤꯗ ꯑꯃꯨꯛ ꯂꯥꯛꯎ ꯊꯥꯖꯕ ꯍꯥꯏꯕꯁꯤ ꯈꯨꯗꯤꯡꯃꯛꯇ ꯏꯁ꯭ꯋꯔꯒꯤ ꯂꯧꯁꯤꯡ ꯄꯥꯡꯒꯜ ꯑꯃꯗꯤ ꯑꯐꯕ ꯑꯗꯨꯅ ꯂꯦꯡꯗꯅ ꯑꯥꯁꯥ ꯇꯧꯗꯨꯅ ꯉꯥꯖꯕꯅꯤ ꯊꯥꯖꯕ ꯍꯥꯏꯕꯁꯤꯗꯤ ꯏꯁ꯭ꯋꯔꯗ ꯄꯨꯝꯅꯃꯛ ꯉꯥꯖꯕꯅꯤ ꯈꯖꯤꯛꯇꯪ ꯅꯠꯇꯦ ꯑꯔꯥꯟ ꯈꯨꯕꯝꯒꯤꯗꯤ ꯊꯥꯖꯔꯒ ꯅꯪꯒꯤ ꯅꯆꯥꯁꯤꯡꯒꯤꯗꯤ ꯊꯥꯖꯗꯕ ꯃꯗꯨ ꯊꯥꯖꯕ ꯅꯠꯇꯦ ꯅꯪꯒꯤ ꯄꯥꯞꯁꯤꯡꯒꯤꯗꯤ ꯏꯁ꯭ꯋꯔꯗ ꯊꯥꯖꯔꯒ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤꯗꯤ ꯊꯥꯖꯗꯕ ꯃꯗꯨ ꯊꯥꯖꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯅꯪꯒꯤ ꯑꯄꯥꯝ ꯄꯥꯝꯗꯒꯤ ꯋꯥ ꯅꯠꯇꯦ ꯑꯩ ꯏꯁ꯭ꯋꯔ ꯊꯥꯖꯒꯅꯤ ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯏꯁ꯭ꯋꯔ ꯋꯥꯅꯕꯅꯤ ꯑꯩ ꯁꯨꯝ ꯇꯧꯔꯒꯦ ꯍꯣꯏ ꯑꯗꯨꯝ ꯍꯥꯏꯅꯗꯤ ꯈꯟꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯃꯍꯥꯛꯅ ꯍꯥꯏ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯈ꯭ꯔꯤꯁꯇꯁꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩꯗ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯅ ꯇꯝꯖꯈꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ 1873ꯗ ꯃꯁꯤ ꯈꯪꯈ꯭ꯔꯕꯅꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯁꯨ ꯈꯪꯕ ꯌꯥꯒꯅꯤ ꯈ꯭ꯔꯤꯁꯇꯁꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩꯗ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯅ ꯇꯝꯖꯈꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯄꯥꯕ ꯇꯣꯛꯂꯦ ꯍꯥꯏꯔꯒ ꯆꯨꯝꯗꯕꯗꯧꯅ ꯂꯧꯏ ꯑꯃꯦꯟ ꯄꯨꯛꯅꯤꯡ ꯌꯥꯎꯗꯅ ꯑꯩꯒꯤ ꯊꯥꯖꯕ ꯇꯝꯂꯦ
ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗ ꯌꯥꯎꯔꯝꯕꯗꯨꯃꯛ ꯄꯨꯛꯅꯤꯡ ꯌꯥꯎꯗꯅ ꯊꯥꯖꯕ ꯃꯁꯤꯒꯤ ꯕꯣꯔ ꯑꯁꯤ ꯑꯩꯅ ꯈꯪꯕ ꯆꯍꯤ 4 ꯁꯨꯔꯦ ꯑꯩ ꯃꯉꯣꯟꯗ ꯊꯥꯖꯗꯕ ꯃꯤꯠꯀꯨꯞ ꯑꯃꯠꯇ ꯌꯥꯎꯔꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯏ ꯑꯩ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯏꯁ꯭ꯋꯔ ꯊꯥꯖꯔꯤꯕ ꯃꯈꯩꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯝꯕꯤꯒꯅꯤ ꯃꯍꯥꯛꯇꯤ ꯊꯥꯖꯕ ꯌꯥꯕꯅꯤ ꯃꯍꯥꯛꯇꯤ ꯊꯥꯖꯕ ꯌꯥꯕꯅꯤ ꯃꯍꯥꯛꯇꯤ ꯊꯥꯖꯕ ꯌꯥꯕꯅꯤ ꯊꯥꯖꯕ ꯌꯥꯎꯗꯅ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯍꯤꯡꯍꯟꯅꯤꯡꯉꯤꯕ ꯄꯨꯟꯁꯤꯗꯨ ꯍꯤꯡꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯊꯥꯖꯕꯗꯨ ꯀꯝꯗꯧꯅ ꯄꯨꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯇꯧꯔꯛꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ CD Unleashing the Power of Faith ꯑꯃꯗꯤ ꯑꯩꯅ ꯏꯈꯤꯕ ꯌꯥꯝꯅ ꯄꯥꯡꯒꯜ ꯂꯩꯕ ꯂꯥꯏꯔꯤꯛ Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak manatana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite Mamangi program asi Joyce Meyer Ministry gi friends amasung partner singi mating dagi pangthok sabani